illegal immigrants sing amasung anova village linkhalakpa yengsinanaba house committee ama semkhre. Manipur bu communal force singdagi kananaba MP Angomcha Bimol akoizamna taksinkhre. Kwakta Sericulture Prefabricated House Salariba IDPS ki imung kuntha taret ising ichawna awaba mayoknare. Amadi National Highway 37 Imphal Jiribam Lambida landslide thokpadagi gari kaya panduna laikre. Kurumjari Mami TV ne sandok jawab Manipuri Prime Time News meeting tabiram ni bisingbo taramna ukjari pau sandok na pizari. State asida illegal immigrants sing laibra yengsinanaba housing session da laiba 12 Manipur Legislative Assembly na community khuding maki mihut sing yauba house committee ama semkhre. Hairiba committee asi Manipur Legislative Assembly ki Rule of Procedure and Conduct of Business number 305A gi makhada semkhibane. Manipur da illegal immigrants sing jangsilakpa amasung anova village linkhalakpa yengsinanaba house committee ama semle haina Manipur Legislative Assembly ki speaker T.H. Sajabratana house lauthoke. Minister Awangbai Nyumaina chairman oiba committee asida member tarani thoi yauri aduga committee asigi tenure na tha ahum ni haina speaker na phongdoke. Committee asina masage report adu tha ahum gi manungda pikhatkani haike. Committee asida yauriba atai member singde Minister Lepau Hawkep, Minister L Susindro, Minister T.S. Basanta Kumar, MLA Gaidenglu Gangmai, MLA Kaisam Megachandra, MLA Muhammad Abdul Nasir, MLA Laisio Kaising, MLA K.S. Ibomcha Amasung, MLA T.S. Santini Haina, Speaker na Makatana Haike. Ningsing Bayabadi, Ngarang House ta, Fungyar SG MLA Laisio Kaising na move Taukiba calling attention motion Amada, Paukumpi Pibada Hariba, Committee SCM Nanaba, Chief Minister and Birena proposed Taukibane. Manipur bu ngak selpiba haibasi Government of India gi mathongni amasung yekhai thingkhaiba tawriba communal force sing gi mathakta akanba action lokhatkadabani haina Energy MP Angomcha Bimol akoizam na ngasi phongdokre. Issue ase Lok Sabha gi zero hour da bukhaladuna Congress ki MP asina mache taba pamba sing foreign power amasung illegal immigrants singna state asida tha tara marirom suraba irang ase loisinduna santi purakna bohonabada khurau thangali haina su phongdokhe. Bimol akoizam na Manipur gi irang da mayumakai thadokduna lajena khraba miyoi singi lanthung ngak sengduna thambina baso government da taksinke. Unfortunately, which is subverted by communal, divisive and sectarian forces, and they started attacking villages and so on. I think the government of India must take stern action against these communal, divisive forces which have created havoc in the state for the last 14 months. I would like to remind the government of India and this House that the government of India has a historical, political, moral and legal responsibility to defend Manipur as an entity that existed before the commencement of this constitution as stated in the Schedule 1 of the constitutions. And in fact, in the instrument of vexation signed by the Maharaja, the then Maharaja of the state, on 11 August 1947, the defense of the state was handed over to the government of India, and therefore the government of India must take stern action against these divisive forces aided by the foreign elements, and we need to take necessary steps to delineate citizens from the non-citizens, because we have foreign elements and illegal immigrants which are creating havoc with these divisive elements within the state. And I appeal to this House as well as the government of India to make it sure that Article 19 works in the state of Manipur and people have this capacity to move freely on the highways as well as territories within the state of India. It should not be restricted because one belongs to one community or the other. And in the end, I would like to conclude with this remark that the properties of the internally displaced people must be protected. There have been images of houses being blown up and villages being wiped out in order to
subvert the peace process so that once you destroy the villages, you can't go back. This has been happening. I think the government of India must take immediate actions to ensure that the properties of the displaced people are protected in the state of Manipur. Thank you, Mr. Chairman. Suspension of Operation Susatnariba Kuki militant group Singda Pikiba Lupa Crore 27.38 AC AZ report ki matung ina 2021 amade AZ audit 2022 da reflect away masigi matang da case ama leikhe matau karamna senfam ase Kuki militant Singda check oina pulap pithokibano paisa pibagi mawong ase kedar amamamna tongan ba masagi account da changadaba adu pulap election matamda pithokiba ase karigino haina ngase question award da opposition MLA K Mega Chandrana Pukhalakpa wahang magi pakhom piraduna House ki leader su oriba Chief Minister N Biren Singh na hai su taunariba representative Singda bifam thokpa senfam ase pulap piduna lagde adubu center ka tanaraba matung masa masagi account da pibana hena fagani haibase khanaduna leibane adubu bank account hangbada problem khara leibana maram oiraga sugi makhada leiriba Kuki militant Singda senfam adu check oina pikhibane kumjali singani kuni thoidege Hena Jacksinduna Masagi account verify Toraba Matunda, Suda Ladiba Kuki militant Singda, stipend Pikatabani Haina Lemna Kiba Dusu, Hauzik stipend Pibaki Matamase, Leptuna Lady Hinasu, Siamna Fondoke. Banks in the Masamasagi account hangaga, Pinanabagi, Koi initiative Tawe, Kakshan Nanaba, Adubunga Saina Hajagiba, Moina unblock and bank Hibagi. The Taurakan Moina 22 Gimamang Powder Torme. Adu 22 the Gidi, which honorable member Hangi Brusumi, 22 to give payment P3 Aduga in person Mamagi account the Tana Navigi, Adugi the question Torgale, Adudagi, Adu Mugnarakpani, with Tonaris. I think I'm going to say various and Kralebise. Hana Kieno, UPF Harama, UPF the Gimo loop any tokre. I think Kieno the Gilup Marie Tokregana, fraction Taratarga group Shema Pusioba. Adugu Maduku the variation labani, Adu Maduki do Kramaito details to honorable member na I session manung amdra so detail to Puraya Honjagiani. Security force na Chingnaba Ching Amasung Tampaki Mafamda, Leptana Thiba Humbagi Tabak Chatare, Ngase Ayok Angan Bapung Marita Badwida, Police na Akaknaba Pau Mafang Badage, Kaksing District Hiangnam Police Station ki Manung Chanba, Segmizing Laikai the search operation Chatabada, Sakhangdaba Singna Lotuna Tamlamba Yamla Bukulai Kia Fagat Bangam Crepe. Police ki Pau Siki Matung ina ngase search operation adu CDO unit Kaksing Amasung, Hiangnam Police Station ki Apun Batim Amana Chathaki Bane Hari. Kulai Sing adu Segmizing Mamang Laikai ki Asupa Mongsong Amadege, recover Taubangam Kibane, Pagalaba Kulai Sing adu de 12 bore single barrel rifle ama, MA3 MK2 AK rifle ama, 36 hand grenade taruk, 9mm pistol ani, charger kaloinana Baufang handset ani, tube launcher ani, tear smoke grenade manga, anti-riot stand shell mare, tear smoke cell nipan, anti-riot cartridge manga, helmet ani, M3A2 haina mark toba signal grenade ani, BP base manga, AK gi kapayariba maru kuntra manga, AK maru gi tokning taramathoi, detonator mapan, 9mm gi kapayariba maru ani, 12 bore cartridge nipan, .38 ki ammunition manga, .303 ki kapthokraba maru tara amade, SLR gi kapthokraba maru manga ni hare. Maghatana investigation toknaba fagalaba khulai sing ado Hianglam PS that Sinakre Hade, Nakalamarum Thawal district ki Manung Chaneleba, Mayai Kaitel Amade, Irong village dege, Yamla Bukulai Kayam so Fagat Bangam Crepe, Fagala Bukulai sing Adude, magazine of Hungalonena, Insas LMG Ama, magazine Anigalonena, Insas rifle Ama, magazine Galonena, AK-56 rifle Ama, magazine Yaba 9mm pistol, country-made Ama, magazine Galonena, .32 pistol Ama, Kapa Yariba Maru Chamagatara Humdoi Amade, Baufeng handheld set anini hide. Kwakta sericulture pre-fabricated house that Jangzafam Lauduna Lariba, internally displaced person IDPS ki imung kuntra taret ising itaw ki awaba mayok dare. District Administration Bisnupurna Kudaki oiba Jackson Thorang Yauna, Paithat Payaba Tabak Sing Paithat Crepe. Kudak the ising itaw ki awaba nang naba mafam
Kwaktada Health Service ki Director Oinam Sanahanbina Luchingba Medical Team Sulaktuna Ana Ayek Yauroktanaba CMO Bisnupur Gatanaduna Sexing Thorang Sol Okhatkare Haukiba Hingde Chukiba Nong Maram Oiraga Safu Kana Chentarakiba Isingna Moirang Turelgi Torban Pathoktuna Kwakta Sericulture ki wall kaibadagi Khanghaudana Ising Changsilakpadagi Prefabricated house ta ising ichau gi awaba adu mayongna khibane hare khudakta relief camp asida leiriba IDPS singe yum thumlamba singi manak nakpa mafam singda thoklaga safagadaba mafam singda matam khara gi amuk changda fam longnare ising ichau gi awaba mayoknari ba imung singi fibam aduda health services ki director Dr. O Sana Henbe CMO Bisnupur Dr. L Rai Chandrana luchingba medical team yauna moirang SG MLA gi PRO gi team amana laktuna yengsin khibaga loinana Jana Thaknanaba Firol Kudaki Oba Mathau Taba Sing Pinanaba Thorang Sutokre Mafam Aduda Manipur Fire Service ki gari sing sulaktuna ising thumjinaba imung sing ado sitok jam thokpagi thabak su chathakre relief camp asigi convener Irom abungna phongdorakpada moirang turen torban kaiduna relief camp ta ising changsilakpadagi thumjilakle haina pau pirakpadagi district administration police station da pau phiki manak nakpa arambai team IDP sing Thoglaptuna Turen Mapan Kaiba Thingba Honake Makhatana Miam Changsinduna Prefabricated House number 56 tagi 106 talaiba IDP Chamwa Kun Amade Bakhogi Poche Sing Hondoke Moirang SG MLA District Administration Amade Indian Red Cross Society gi Maikai Dekiso Kudakta Mateng Pangbirak Padusu Thagat Khihaike Health Services ki Director Dr. O Sana Hanbina Fongdok Kibada Awaba Taringe Cherak Asida IDPS Singna Ichaugi Awaba Amok Thengnabase Yamna Nungaite Chief Secretary ki Pautak Matung Ina Khudakta Mafam Asida Laktuna Ising Ichaugi Awaba Nanglaba Singidamak Ana Ayek Soidana Yauraklagani Khalaga Hidak Langthak Sing Thamlamne Haiduna CMO Bisnupurna Tanaraga Paikhatpa Yaba Hakseri Cheksing Thorang Manipur da thokliba irang asida lanjenarakuna Kwakta Sericulture Prefabricated House Relief Camp da changjafam lawriba ichaugi awaba mayoknariba imung kunthra tareta Indian Red Cross Society Manipur State Branch na relief ki polam sing mateng pikre Indian Red Cross Society Manipur State Branch ki Chairman Narendra Ningomba Vice Chairman Dr. Laisrum Manglem Treasurer Premjit Naurebam Blood Coordination Thoksom Gautam Executive Member Hemam Sotazit IRCS Bisnupur District Branch ki Secretary Dr. Huidrom Roman Executive Member Dhanachandra Huidrom Amade Atay Thome Singsu Saruk Yaukhe Thoram Aduda Chairman Narendra Ningombana Luchingduna Ising Ichaugi Awaba Mayoknaraba Imung Kunthra Tareta Kangkhal Hygienic Kit Yenthoke Narendra Ningombana Phongdokhibada IRCS na Awaba Mayoknariba Miyosingda Red Cross na Khudaki Angamba Tengbang Pibani Haike Here the Kwakta Sericulture, Sericulture Fabricated House is present. So we came here to distribute some relief materials like the mosquito net and the hygiene kits to the affected victims. Marak asida India Meteorological Department IMD na piba report ki matung ina ngasidagi Manipur da akhak araw loinena akan banong chugani hare Manipur gi district manga Tamenglong Senapati Kamjong Tengnopol amasung Chandel district da akhak araw loinena akan banong chugani haina orange alert authokre lemhoriba atai district sing dasu akhak araw loinena akan banong chugani hare tha asigi nipan dasu state asigi district manga Kangpokpi Imphal West Imphal East Thobal Kakching natana lemhoriba district singda makha tana nong chugani hare tha asigi mapan dasu Imphal West Imphal East Jiribam Bisnupur amasung Kakching district natana lemhoriba district singda akan banong chugane tha asigi taradana Tamenglong Senapati amasung Ukhrulda nong chugane atai district singdadi warning leite hare
National Highway 37 Imphal Jiribam Lambida landslide thokpadagi gari kaya panduna laikhre nong ka hena chubadagi highway sigi paring de laiba nungba kamai amasung santi khunokda landslide thokre lambi paring asida August ki tang 6 landslide thokraba matungda ngasi ayuksu landslide thokibani haire truck passenger bus amade car na chingba gari kaya hojik highway asida pung kunmari hena panduna laire local authority amasung NHIDCL na lambi sengdokpagi thabak yamna kana paikhatle adum oinamak nong leptana chubana maramna lambi sembigi thabakta apanba piri haire Deputy Commissioner Thawalgi Office Complex da leba Sub Divisional Officer Thawalgi Building da leba Strong Room ngakpagi duty taba 3rd IRB gi personnel ama masa matanda numaina kapsinduna sijakre thogdok asing ase ayuk pung 9:04 rom taba atwai da thokibani hare mafam aduda leiramba miyoi singdagi fangba pawgi matung ina laikhidraba IRB personnel ado sangayung fam part 1 nungfau bazar mamang lekai degi Muhammad Jafar Ali chahi yangkhaini thoi apokpa laikhidraba Yusuf Ali kawe mahag rifle number 119458 ni mahag ayuk pung 9 dagi ayuk pung 10 fawba numit khudingi mafam aduda tabani hare tha sigi 15 da pangthokadaba Independence Day gi rehearsal chatharingai ahoba makhol ama taki haiduna yengnubada mafam aduda mahak siduna lerambani hare thogdok thofam da additional SP Ais Devendra 3rd IRB gi CO Semanta amadi atai police amasung IRB gi makok thongbo officer sing laktuna yengsin kibaga loinena forensic science ki team amana kupna yengsilaba matungda haksang adu postmortem gi damak Jennings gi mokta thamkhre hare ngasi wabagai to Sugnu Road State Highway Demand Committee ama semduna wabagai lamkhai dege Sugnu fawa leiriba khunja kuni thoi lambi asida service toriba Auto Association Magic Association amade mari lenaba association yauna jahi tarani thoi chupna sembiraktraba Indo Burma Sugnu Road asigi matangda pawgi mifam ama panthoi bisangen namjawda pangthokibaga loinena committee asigi akanba ware paya lokre Aikhoigi Paumi Singa Unabada Committee Asigi Organizing Secretary R.K. Lakshmina Asumna Hai Indo Burma Sugnu Road Asigi Mataida Icham Chamna Hingzaramba Aikhoi Media Ki Mamang the Leptuna Wangang Bangamatkiba Se Jahi Tarani Thoi Chupna Government na Mideng Chambidraba Lambi Asida Indo Myanmar Sugnu Road Ki Paring da Tariba Praja Aikhoidi Asuki Matik Wana Leire Mahang na Makhatana Hai Lambi Asi Asuki Matik Fatabana Maram Oiraga Anaba Putok Pusin Tawbadasu Kudong Tiningai Ore Loinana Lambi asi kom acho ba leiba maramna accident thokpagi chang su wangkhalagle haina phongdoragle laga ngasi ekoina media gi mamang da ekoina wangang bagi thongna le ise ngasi dagina chahi tarani thoi hai chupna government na miyeng changbi draba lambi asida ekoi praja ekoi di asuki matik wana le le sigi lambi sida hojik ekoi gi anaba kitang emergency oiba ambulance pu ba yade aduga haiba pot asidaista lambi je nate asuki matik cha dabana maram oirakanda aikoi accident su to shalaine kom achaw mayam marak sidaista angang school gi venda thingjanna badagi manato na nahi ta dana lakrabane ba sigi lambi sidaista sigi hojik haiba pot sidaista sigi prajada piriba moigi akoi sidaista any akoi kanagumba matagi mari leina de iseng seng haraga lamdam sidaista lambi sida seasonary ba praja akoina sigi awaba se akoi sangraba chahi train thoise hanna yengbidana khangaga lakrabani aduna haiba matak sida akoi gi khungang loijing loya oibanina akoi sidaista medical facility yam phajana leite PhD amani leirisini haiba sidaista akoi emergency ngahaki first aid pi banatana lusilakpa matamda leite speed ta aikoigi emergency ambulance ga Bangladesh tagi ain kaina sangsilakpa mitop sing thingnanaba Jirivam amadi Fairjol district ta numidangi matamda curfew thamkhre curfew thamduna mikupna home singna leinaba DC singda khangankre Manipur government ki joint secretary home na district singda iba cherol amaki matung ina Bangladesh ta hojik thokliba irang na maram oiraga state asida aina yadaba mongda mitop kaya changsilakpa yabagi oithokpa lei
oirakliba phibam asida akanba miyeng changduna mitop sing changlaktanaba security force singda section 1 thamkhre hiram asigi matangda thabak lokhatpagi report ado state home department da pirakadabani haina cherol asida pale thamliba curfew asi Pherjol district ke jurisdiction gi manungda ayuk pung ni pandage nongthel pung mari fawba khomthokane amasung Jirivam district ki oina ayuk ki pung mapandage nongthel gi pung ahum fawba khomthokane haina cherol asina makha taragde Bangladesh dagi illegal immigrants sing changsilakpa yai chingnabadagi khongthang asi lokhatpani haina Home Department gi Joint Secretary na makhatana haire ningsingba yai Meghalaya daso hawkiba ningthawkaba numidang dagi Bangladesh ki border da night curfew thamkhrabane Imphal East ki lamnai AC ki manung chanba yaingang pokpi ki uyong chingda kuki militants singna ngaihak leitana maitei khul singda nomai kaptharak pathingnana ba uyog ching mathakta combined security force ki outpost ani thamlagani haire outpost ani ase semgat sagat pagi thabak ngasi dagi horagani haina lamnai AC ki MLA case ibom chana haire sana sabi thamna pokpi yaingang pokpe santi khongpal amasung samukok khunok da kuki militants singna uyong ching mathakta ngahak leitana nomai kaptharakuna maitei khunja singda sanglaba matam asi awaba mayokna duna laklibane tha asigi ahumgi numidang daso kuki militant singna yaingang pokpi area da nomai kapsilakpadagi nungai taba thodok laikhre hariba thodok asigi matangda lamnai kendra village volunteer force na lamnai area da deploy tawriba central forcing pongni funipan gi manungda mafam asi thadokuna chatkikadabani haiba demand tawraduna ngasi dagi Imphal Ukhun Road ban kore amaromda lamnai asigi MLA case ibom chana video amada hariba village volunteer sing asina kauriba ban asi sagat pitanaba marinaba singda appeal tawrakle Manipur government ga yanaba amagi makhada uyok chingda central amasung state force ke apunba oiba outpost ani thamduna kuki militant singna attack tawrakpa thingnaba thorang paikhatpa se ngasi dagi horagane maram asina ban asi miyamna sagat piganu haire ban asi handoknaba lamnai kendra village volunteer force ke luchingba singda appeal tawrabaso he hana lepkhraba ban hongdomoi haina phongdorakre haire ban asi hongdoknaba loinana outpost ani semgatpagi matangda village authority singgaso yaingang pokpi club da mifam pangthoktuna yanaba laikre haina so MLA na haire koi yang popi area da koi sing mathak ta ki hek tatna kine nongmai kaptharakpa sine maram moidana saida leriba khunggang sing sana sabi thamna popi yang popi santi khongban sabu kunongna singbada leriba khunja sing sina tangdu leitana pothaba phangdaba masi matam phana sange aduga mayam na thana popi ki maning de leiba moigi uyok singne yang popi ki maning de leiba uyok singne hairibo uyok sing du ki matakta state force yauba combined force ki outpost ani dang hangdokpiu hairapasi ana kuire irang jina kudong chadadana masi bawdi pangthokpa ngamdana lakwa hayeng sidagi tang taretagi hojiki mafum singduda outpost singdu thamnanabagi sem sabadu haurajina lemnare Puba thangba ngamloidaba sel gi demand kaya tawrakpagi mayokta Kaisamthong High School gi oja amade mahairoi singna wakan mifam phamkhre Imphal West ki manung chana leiba Kaisamthong High School da haukiba tha khara sida lepa leitana loop kayana puba thangba ngamloidaba sel gi demand tawrakpana maram oiraga school asigi oja amadi mahairoi singna direct tambada aid apan kaya leire haiduna ngase school asigi mamangda education free zone hello oja singi punsi kalo mahailoi sang singda sel gi demand tawbiganu haiba play card paiduna wakat mifam chathake School asigi headmistress Salam Sunita Devi na phongdorakpada hauzik Manipur da thokliba lan asina maram oiraga school asida loop kayana puba thangba ngamloidaba sel gi demand torakpa amade oja singda akanba wahai wata kaya sizinaduna message toina tharakpa school asigi atmosphere da akaiba pire tungi yumbiron semjariba oja singda asigumba thong asi chathabigano angamba mateng tawduna lagle akaknaba demand tawbigano haire
Asian Highway Number 1 Semgatpada Hana Leizaramba drainage system sing Punjin Kibana, Thobal District ki Khangabok, Sanilo, Lekai Singna Tumjin Kibana, Jahi Ahum Henjilakle, Brazamium Wabagi Pankai Letre, Hingbagi Hakmat Pide Haina, Lamdam Adugi Miamna, CMN Bideng Singe Punin Chilakle. Sanilo Lekai da ngasi pangthokiba pawi mifam amada, Khangabok Part 1 Ward Number 6 ki member, Ningthauzam Kabita, DC Thawal Amade, Mari Lainaba Singda Kayara Wakalabaso, Arem Batare, Maram Asina, Mari Lainaba Authority Sing Amade, Manipur gi CMna, Athubada Miyeng Jangbituna, Miyamna Tengnariba Awaba Ase Kokhanbio, NHIDCL Company gi Makada Green Infra Project Limited na, ASEAN Highway Lambi Pak Thokpagi Sembada, Hana Leizaramba drainage system Kudimak Punjin Kre, drainage system Punjin Kibadage, Talk Liba Kusemgi Sing Isa Wasina Maram Oiraga, Sani Low Lekai Asigi Yum Kulom, Jahi Chupa Sing Netumjin Duna Lere, Mioi Bana Hing Badak Kwaidagi Maru Oiriba Se, Lainanaba Yum, Jananaba, Taknanaba Amade, Set Anaba Firol Sing, Lekai Asigi Miamda, Matong Amata Kangdre, Toilet Tumjin Badagi, Jana Taknariba, Bukrida Samkiba, Toilet of From Laitabadagi, Awaba Kaya Mayok Naba, Fisu Visam Tongnariba Ising Leitaba, Lairiba Praja Ngakta Kundaba Oivana, Ising Leraka Sizinaba Sungamde, Bumdamag Asigi Mathata Ising Ase, Bumtarakpana, Lainatina Kaya Sandorakatra Haibagi Miami Painare, Hiramasigi Matanga, Dishi Thawal Amade, NHIDCL gi, DZM Dasu Kayarak Ayi Bachiro Sing Pisinduna Kangankre, Adubong Asi Fauba response Amata Pibirektaba Si Laibak Tibane, Maram Asina Lamdam Masigi Marinaba Authority Sing Amade, Manipur Lengaki Chief Minister and Biren Singna, Atubada Mining Jambiduna, Drainage System Sing Ase Matik Jana Hapiduna Amade, Lairiba Ising Sing Ase, Jing Tokpiduna, Mijam Miamgi Awaba Si Kokhanbio Hanaso, Ning Tozam Kamitana Fongtorake. Di lapi ba media gi through the gi kanuma khoi wan member masa mu je bagi nungai thoi myam pin da bi su haje gi akhoi gi asigi si mamang chahi hai ta ra si di lambi pak tholok pasina maram oraga si gi lambi drain le ram drain ji phunjin bi gre adu gi matung da gi hari ba drain ji lai ta bana maram oraga thare ya bi gi sing so sum chen si lapi da sing gi maram ji lai da bana maram oraga soro gi ta bi sing so khoi rom da sang bi ani sina gi si purak bana maram oraga ji lai kai mi lai bi mi te mi lai ngam angang bi na ana ba yaw re Ada semua tak ahan sini naba, hai bagi lagi tak mana hana ari bijung sih. Suat tanah, patna sih, bijung sih ning hai tapi thak zaman hai beli kai sih bijung sih. Lagi bom tengam dere, ada mari na lagi naba sing sini, atau pun matam dah hai bijung tahu sih. Karom dah pura ka mayam, harga dah gaya hai na sarga dah kau wakat cari. Ada ki matung ini hai berjaga sih kau. Kaya sarga dah kau. Asyik kita tahu hai na di sini sih kaya khajar gere. Kau khabar dah kaya khajar gere. Hai sih kau solusi lam tu pura pun ngam dah dengan si perjap, pun mungkin wadah lam je nari sih. Thawal District ki Lausipat ki akoibada ising inot karaktuna pat asigi akoibada leiba nga gi farm amasung lofam kaya ising thumjin kre handak tha ama ani leptana nong chuba sina maram oiraga maikai kaya dagi chentharakpa ising Lausipata tungsilaga masidagi amuk texam maning ching fauraga kharung pat takhigadaba khonglam asi phunjin bana maram oiraga ising gi inot asi karakbane Ising inot karakpa asina maram oiraga texam gi irengwan fawba lambi nak yetaleba nga gi farm amasung law palaba lawfam kaya sing ising thumjin kre hiram asigi matangda ngase aikoi gi paumi ga mafam adugi ngami amade lawmi singa unabada khuman yaima kowa lawmi amana fongdorakpada haujiki state asida thokliba irang asigi marakta paisa Changna amadi lengaki mateng amata yaudana lawmi sing amadi ngami singna wana hotnaduna yokjaba farm gi nga sing amadi law bala balofong kaya ising thumjinduna amang ata thokle hiram asida lengaki mari neinaba singna athubada miyeng changbiduna khuchemgi ising ichaw asigi awaba se kokhanbiyo haina lengaki puning chingsilakhe kitang lai su tambagi amchung ing manung puna bhona jaba nga jingsi husi thawai lakli lauduna leire akhoi husi nga gi sian bidrana Kalau ke Irang sini lan sini mana morga, posisi itu kita wang ke, apa amat dah, anu satu cangga piram batu hujan bising, ani amat cangga isang dah leher gani, lo ini khane ribu macam sih, sih power ribu lambi sih dah kina, saw batu na, kongjom tu, teksam bagi area dah leher sih, sapum bagi panjau ribu ni, teksam ki pan dah kina, ada ki kaking ki taina batu sih ni, ireng pun lambi cat peru, ni sih ai samang ni lepi berjaga sih, sih nak kaking power ribu berjaga ni. Tak tuan malam ini, ada government amasung pai riba phamnai singna
mieng changbiu hainingi adu kalap ningsing luptagina kai dena kalap taruk na kon basina koi chen chen na development tawdana yamna phaba lamni mingon ni dabani hona jaba kunni teksam marise ai samak su teksam is leibani sai tare mu sure ai voter chanjaraba mimni kumun yama nation awadi hona jarabu leibase public su wabsi ubdagi media bu aina hingjaduna PHED Bishnupur Division की मखादा डिपार्टमेंट असिगे स्टाफ सिंगंगसे इसिंग इचाउना अवाबा मायोकना खरबा क्वाक्ता सेरिकल्चर प्री फैब्रिकेटेड हाउस लेबा IDPS ता इसिंग PHED डिपार्टमेंट असिगे माइकैदगे इनमेट सिंगदा इसिंगदगी थोगनबा लैनातिना कयादगे ngakthoknana bahaiduna relief committee की खुथांगदा bleaching powder sunu amasung thaknanaba drinking bottle jar nifuga loinana tengbang polam sing nodal officer amasung क्वाक्ता सेरिकल्चर relief camp Secretary yauna committee ki members singda khuchina kre irang asina awaba taraba IDPS ta leptana thaknana ba ising department asigi tanker ki khutangda miyamda phanganduna lakli haina relief camp asigi secretary abungna department asina paikhalakliba thabak singbu apenba pokladuna thagatpa phongdoke pochai mayam mangre adu sagi laina tina sandrok puse ya mani sing oibna sagi thangna bising select bai kudong chadaba tanja asida कोई डिस्ट्रिक्ट की PHED डिपार्टमेंट लगे कोई थंग बिसिंग जार सिंग पिबेक्तुना असाई सिंग ना इसाव को सोखरबै मुनुंग सिंगदा मतेंग पांगबिरपको कमिटी में गैदि थरचे Bishnupur district ki manungda laiba PIR singda puba thangwa ngamloidaba sel ki demand tawbiganu haina Bishnupur district ta laiba panchayati raj institution singge mihut singna ngase nachau panthong community hall da wakat mifam chethakre PRI singbu sagat pio no demand to PRI aikhoi khangpada ware haina thaba warol sing yawba play card kaya su wakat mifam atuda sejenake wakat khongjang atuda saruk yakhiba amana phongdokhibada थोगली बैरांग असिगे हौरफम सु ओइबा बिष्णुपुर दा लेबा जिला परिषद ग्राम पंचायत के केयरटेकर चेयरपर्सन मेंबर सिंगदा पुबा थांबा ngमलोइदबा सेल की डिमांड सिंग मखाताना तौबिरगनु हाइना मरी लेनबा पुनमकी मफमदा अपील तौरगले जिला परिषद मेंबर सिंग अदगी ग्राम पंचायत की एडमिनिस्ट्रेटिव चेयरपर्सन सिंग मेंबर सिंग पुनोक असि अखोय अवाबना खम थेंगले सेंपू डिस्ट्रिक्ट असिदी बफर जोन की एरिया निना पुबा थांबा ngमलोइदबा संखाई थोंखाई कया डिमांड तौबिरगिबसी अखोय बिशेंपुर डिस्ट्रिक्ट की जिला परिषद मेंबर सिंह प्रधान अदगी वार्ड की मेंबर सिंह की माइकैदगी डिमांड असी तौबिरक्तनबा अपील नम्बर तौजे इरेचा सिंगिदमक कथोक्लबा इ हाइबा वाखलोन सिदा बिष्णुपुर डिस्ट्रिक्ट की मनुंग चनबा तौबोल अवांग लेकाइदगे कोंजेंगबम तोंबा अमदी अंगौबी अनि की मचानुपा कोंजेंगबम प्रेम कुमार की चही 16 सुबा मपोक नुमी कमरी लेनेना इ पीबगी थौरम अमा ngase पोरोंपात लेबा जवाहरलाल नेहरू इंस्टीट्यूट ऑफ मेडिकल साइंसेस के ब्लड सेंटर पांगथोक्रे थौरम असे Green Brigade Manipur, Institute of Development Studies Manipur, Indian Red Cross Society Bishnupur District Branch, Life Saver Manipur Amade, Blood Center Jennings na State Blood Transfusion Council and Manipur State AIDS Control Society के meeting makhada pangthokibane. Thoram masida Dr. K. Surjit, MOIC Blood Center Jennings, W. Tolangau Life Member IRCS Bishnupur District Branch, E. Premjit Founder, Green Brigade Manipur, K. Padam Kumar Managing Director Life Saver Manipur na athoiba mithungnen amade resource person oina saruk yakhe thoram asida nupi taruk yauna miyoi kun ma thoina EPK apokpa siba natraga maru oiba thoram khodingmak asigumba kana bahiram amada pangthok minarabade loina pokning thogot minarabade Manipur da laiminariba mipum khodimak nungsinagani amade lamdam ase igi awat pa leiroi haikhe ngase kasar silchar gi rongpur da leba kaisam nuwang sanglenda Assam Valley gi tongan ba CSO singyauna mifam ama pangthokduna Young Manipuri Council Assam YMCA kobalup masemkhre ngase gi thoram asida advocate Ramakanta Singna thobu oike loinana renew writer of Barak Valley gi Dr. Y Kunjalan Singh Assistant Professor Janata College ki Y Profulio Singh Social Activist KSH Singhajit Singh Ward Commissioner of Lala Bazar ki Konsam Papi, Social Activist Retired Headmaster Y Manikanta Singh, Assam University ki Professor Dr. KS Dhiren Singh amade Retired DSP of Meghalaya Kaisam Babu Singh na daistafamke.
लेबाक निंग मैम पुलगा अखोई सोशल एक्टिविस्ट अखोई लेबाक सिगी ओइबा अखोई इंटेलेक्चुअल मैम पुलगा अखोई ngasi अखोइना नहारुल गी ओइबा अखोई ऑर्गेनाइजेशन अमा योंग मणिपुरी काउंसिल ऑफ असम यमका आइना ngasi अखोई फॉर्म तौजरे अखोइना ngasi यमका फॉर्म तौबगी मरमदी अखोई ngasi गी ओइबा असम से सोथारबा अखोई मेते इसिनाउ सिंग हाइदी मणिपुर दगी मणिपुर गी तोंगान स्टेट अमदा लाइबा अखोई मेते इसिनाउ सिंगी हाइदी अखोई तुंगी लंबिदा अखोई चखोल लमदांग गी दमा हजिकान गी अखोई नहारुल सिंग सोथारबा अखोई ड्रग्स एडिक्ट सोथारबा अनएम्प्लॉयमेंट की प्रॉब्लम्स अमदी स्पोर्ट्स ता अखोई ngasi चखोल बंगमदना अखोई Power Minister T.S. Biswajitna ngarang House da thamkiba wafam adu candidate singi thajaba manghanbane September 15 fawgi manungda result haidoktrabade akanba khongjang jangsilagani haina MSPDCL amadi MSPCL ke candidate singna phongdorakle wafam masing asi Manipur Press Club ke Kobru Hall da pangthokiba pawu mifam amada MSPDCL amadi MSPCL 2019 recruitment ki candidate yumkhaibam Manojna phongdorakpada 2019 da notice thokuna 2020 da written test pangthokraba MSPDCL amadi MSPCL ke exam result haidoktana leibage khoisaunaraba candidate singna makhal makha kayagi khongjang changsinduna leikibagi saruk ama oina chief minister amadi mari leinaba minister kayara khana unaraga honarabasu appointment phangdabana unaba phangdana lakhibani adubo handak assembly mifam mamangda power minister T.S. Biswajit ka unabadagi tanja ama phangduna wari sanabada lagliba August natraga September da result adu soidana haidoklagani haina minister na thajaba piraklaga ngarang amuk assembly da chapchaba matam ama haidana chahi asigi manungda result haidokani haina phongdokhiba ado candidate singda pirakhiba thajaba adu manghanbane maram aduna minister na haikhiba matung ina September tang 15 fawgi manungda result haidoktrabade hunger strike yauna makhal makha kayagi akanba khongjang jangsilagani haina yumkhaiba manosna phongdokhe मथंग जंगसलगा लाखिबने कोई सीएम उननबा कोई अपॉइंटमेंट क्या लौकी फंगिदे उनबा लेकि मिनिस्टर हंजन हंजन क्या रब उनगी अदुबो अहानबदा फंगिदे कोनबुदी फंगी कोई मैनेजिंग डायरेक्टर हंजन हंजन उनकी लाइक्रे कमिश्नर उनकी लाइक्रे लाइबक फबदी हंदक 2024 हौरप स्वाइदा अमक्सु उनरे कंसर्न मिनिस्टर से इफेक्टिव ओइबा रिजल्ट पिरखिदे अदो लाइबक फबदी हंदक असेंबली ममांगदा कोई कंसर्न मिनिस्टर पावर की कोई उनजबने अदो उनब मतमदा महागना कोई की हाइदोक तदन लेरिबा कोई MSPCL अमसुंग MSPDCL की थबक असि अगस्त सेप्टेम्बर सिदा सोइदना हाइदोक कनी हाइबे की थाजबा कोई कैंडिडेट मयामदा थाजबा पिरखी असेंबली हाउरबा मतुंगदा कोई असेंबली दा वहांग हंगबा मतमददी महागना पाउखुम से कोई कैंडिडेट मयामदा पिरखिबा पाउखुमदगी ओना तैनबदा पिरखरे हाइबदी महागना कोइदा पिरखिबना अगस्त नत्रगा सेप्टेम्बर दा सोइदना हाइदोक कनी हाइबा अदुगे असेंबली दना अगस्त सेप्टेम्बर नत्रगा दिसंबर जनवरी लांद्रिङाइदा हाइदोके हाइबा महांगना पीरिबा थासे अखोइदना अमा हाइबा द असेंबलीदा अमा हाइबा ओरपनिना अखोइदा चिंगनबा हाइदो अरोइद्रा नत्रगा करी ओरकदोरिबनो हाइबगी चिंगनबा अमा लैरे महांगना पीखिबा थाजबा अखोइदा ओइखिबा अगस्त नत्रगा सेप्टेम्बर डेट 15 भोगी ममांगदा अखोइगी थबकसी डिक्लेयर तौबियु अदुगा करीगुम्बा हाइबा सेप्टेम्बर डेट 15 भोगी ममांगदा डिक्लेयर तौबिदबा तारगदी अखोइ कैंडिडेट मैमना मखल मखा कयागी खोंजंग संगसनगनी अमसुंग चरा सिटपगी हंगर स्ट्राइक संगसनगनी हाइना सो अखोइ मीडिया की थोंगा थमजरी Relief camp ta leriba internally displaced person IDP singe mathau taba thabak sing lokhatpiyo haina Relief Committee Manipur na point nipan yawa memorandum ama Chief Minister da pisinkre ngasi Manipur Press Club ta pangthokpa pawgi mifam amada committee asigi Chief Coordinator Thoidingjam Bon Khurai na phongdokhibada hauzik relief camp ta leriba miyoi sing ase yamna awaba punsi mahing amada leriba sigi khalaga ngasi Chief Minister da memorandum ase pisinbane haike memorandum asida maru oina yauriba demand sing ase hauji kuki singna maitai da onsinduna ngaihak lektana nomai kapsinduna attack jathariba se athubada lephanba beli amadi
Jirivam Relief Camp Leriba IDP Sing Chap Manaba Mireng the Yang Biduna Tabok Paikatpa Relief Camp Leriba Pregnant Obanu Pising Maheroi Amadi Anaba Singe Kudong Chananaba Makogi Dainaba Guest House Ama Infal the Tambio Jirivangi IDP Sing Marakta Matamda Infal the Laktuna Layeng Bada Kudong Chada Bakaya Mayoknaba Shelter the Labor Hospital Singda CMHT card Sizinaba Yanaba Honabiba IDP Mahirui Singe School College ki fee sing lobidaba loinana government institution singe recruitment da IDP singe reservation thambiyo hariba demand sing ase lengakna thabak ton thokpiyo haibisine Hojik akoi ki related leriba mi sing asi yang wana hojik akoi si lei aduna ayamba sing sina akoi ki tumham chabong khangna leiba si idai punna punjal laga akoi manana ba pi ona akoi demand ta woni aduna akoi ahan ba akoi gi ngasi chief minister pi ba akoi gi demand si to stop the ongoing attack by armed militant and miscreant in the state with immediate effect moina hojik ki kuki kangu jing sina yam toina mi dai da akoi gi lan ta ba si masi defallu haibani ani suba point sina to provide equal and fair remuneration to the IDPs languishing in relief camps of valley areas and Jiribam haibani adi amana muk lai si burn unburn na ong tholem yumji chakhiba burn siga aduga unburn na tiga destroy to busi siga ani gi kaino pasa pi si manarak ta waita isu to wino destroy to bona tra sang yade samani lai poto mo dum sin na phangdram le mo yum do mai thadi haiwani thugai gi bor su changba yade busi ju moi di go mengi di madu unburn ne na to lairam hajik still gi kai video lai po si mi amada lupa tara gi pot piraga lai unburn jings somna kanda lupa sam trauma pi ka burn gi aduna si si to wino aduna mo di relief ta lai bi samana mi aduna fazana manaba miyeng yeng biu sine ko yari post Education Minister amadi Chief Minister yauba akhanaba meeting ama pangthoktuna CM na lakliba September gi tang 3 fawgi manungda result haidokani haibagi thajaba JSC da pirakle maram aduna ngasi chathagani haina toramba hunger strike ki khongjang ado matam kharagi oina yethokchare haina Joint Action Committee JSC Education S MTS written test completed 2016 and 2018 batch ke General Secretary L Ibomchana Cherol amada khangalakle ngase nungthil Jiribamgi Dibong Mayai Lekai da leiba Aribam Mandopta Directorate of Handloom and Textile Manipur na sponsor toraga District Handloom and Textile Jiribam na sinduna 10 National Handloom Day gi thoram mapung phana pangthokre ngase gi thoram aduda Block Mission gi Manager Wahengbam Premchan Singh ECL Club Dibong gi President K Khuman Jau Singh amadi former President ECL Club ki Hidam Mani Singh Mathang Sina Chief Guest President Amadi Guest of Honor Oina Daista Famke Thoramgi Makha Chatharakpa Oina K Ranjana Devina Welcome Keynote Address PK Matung Thoramga Maridenena Weaver Salam Saroda Devi Sinam Dasini Devi Aribam Baby Sarma Amadi Kunjamani Devina Wangangke Thoramgi Chief Guest Oikiba Block Mission Gi Manager Wahengbam Premchan Singh na Haikibada Matam gi oiba new technology sizinaduna innovation oiba gyan losing sizinaduna henna phaba mawongda helum sizinabiyu haiba wafam thamke Manipur engangna paikhatliba school phaganan mission da yauriba Kaksing Higher Secondary School gi oina ozadagi horaga infrastructure amade non teaching staff na chingba awat apa kaya leibadagi ngase school asigi mahiroi sina lambi da thoraktuna rally chatlaba matungda athuba matamda darkar oribo oza sing than birau haina Deputy Commissioner Kaksing da ayiba cheron pisinduna taksinkhre DC Kaksing unaraba matung school asida class 12 science da tamliba Okram Francis Kauba mahiroi amana phongdorakpada school asida hojik mahiroi lising hena mahi tamlibane aduga school asida mathau taba oja sanction post masingna humfutara romni aduga hojik leriba ojana nipuni thoi romdane maram masina oja ke ka hena watpadage school asida mapung phana mahi tamba phangre haike school asida
11 commerce tamnibi mahairoi Salam Sonia Kobi amana makhatana phongdorakhibada tasengna school asida ka hena oza awatpa leibadagi mahairoi singna mapung phana mahi masing tamba phangdre oza awatpagi mathakta school asida library laboratory room lab attendant mali sweeper na chingba non teaching staff kaya su watpana school asida normal duty tawbangamdana leire hiram asiga mari lenena education minister amasung education commissioner dasu aiba jerol pisinduna haijakhiba leikre maduge matungda hawkhiba July 15 da supnagi oja ahum khak thabirakpagi order thoke adubu ngasi fawba join tawraba leitre July gi tang 19 dagi class boycott tawduna laklabasu lengang amade mari lenabo authority na ngasi fawbada tasin usinaduna leiriba se school ase mutlo satra singi punsi manglo haibaga chap manai karigumba makhata na lengak amade mari lenabo authority na tumina dum nesilabade mahairoi singi mama mapayang na ka henba khongjang kaya chongsilagani haike order gi matung ina date 25 to ozama kaise transfer tawrapani adubu ngasi July gi date 20 ga 5 to order thokiba je hojik August gi date 7 ne ngasi je ngasi bawba school asi da join tawraba leitri duga school asi gi lab practical tawbam any lab khuding mag lab amatta leite maram aduna akoi hana so haijagre ba makai je pibiro ona kaya takshin gare class boycott tawdana tawre school chawkhalanji mahai dam je na government na paikhatliba mission azida akoi kakching higher secondary gi oina akoi mission fail ore baramdi oza wat pana maram oiraga larik tamge na thoglei ba koi satra makai je larik tamba phangdare mapung phana larik tamba phangdre aduna kamaina akoi mahai tamji akoi school chawkhatlanje government school chawkhatlanje na kamaina chawkhatpa ngamdoino aduna athuba matamda akoi hana so haijagre athuba matamda akoi gi awat pa oza thabirak taba taragadi ngasi changjaliba khongjang asidagi henna makhan makha kaya gi khongjang changjil rakhini tha tara manga helaba irang asina ngasi fawbada lanjenariba ima icha ichil inaw kaya sing ase mathang tha September 13 fawgi manungda masa gi mayumda hanjin hanaba paikhatfam thokpa thabak khudimak center amade state lengakna tawgodabani haina Bishnupur akoiba apunbalok BAL ki president L Debachana ngase Bishnupur da pangthokpa pawgi mifam amada phongdorakle mahakna makhatana haikibada kanagumba miyoi kharana unlawful oiba mawngda praja miyamda nomai kapsinduna bom kapsinduna yum mai thaduna landarakpa matamda chenariba miyosing fabagi mahutta government na silaga security sizinaduna mafam adudagi miyosingbu transport tawduna leijariba yum inkol hundoktuna chenhanba haibasi namdana lanjennahanbaga loinana yum kai hinkol sanpati pumnamak mifatta landarakliba miyosingda pithoklambaga chap manai hairaduna lakliba September gi tang 13 fawgi manungda IDP sing asibo masa gi yumda government na tawfam thokpa lokhatpam thokpa cheksing thorang lokhatpiduna mayumda hanjil hanbiyo Devachana makhata khibada balna ngasi demand kaya yawa memorandum amaso DC Bishnupur Laurambam Brikamge khongthangda Chief Minister N Biren Yongnana ba pisin khibaga loinana athuba matamda praja miyamda paliba lengak asina pakhum pigitabani loinana awaba kaya khangduna praja miyamda I paw yohana ba honariba pawmisingda government ki force singna maram icha chadana khud thaba kaya thoklibasi makhatana thoktanaba Chief Minister na akanba instruction pipiu haike thoram aduda balgi thome kaya su saruk yauke Panjabani Lakliba next month haibadi hojik August ni September thagi tang 13 phawbagi manungda ngasi displaced person oina leiriba lan chelhalliba ipa isa ima isa isilinau isa sing pumnamak ase magi da yum mai thagi basu madu karino hat ama sabani khangde karini khangde government madu gidi tawham thokdo tawbiro makoigi security lairiba security myamsina palon ani thokna ngakpi gera ahum thong ngakpi gera adum laba unwanted keno sing to laktana ba madugi thengnabam thokpa khuding mak to government thengnabiraga displaced person singse mayumda September ki tang 13 phawgi manungda hanjannaba sinbiu Manipur da leriba tongan ba CSO swing tongan ba love club imaibel maira paibi punna maksigi matang gi ba darkar leiba khuding maksu honorable chief minister na aikoina mateng pangbagi darkar leiraga su yamna thoro keno oina
openly adum haibiu akoi pangba yaba pangjage masina akoi yam wai loina sanction se haijaba nachade aikoin pisin jariba memorandum asigi athuba reply ama haibadi action noina thabak tawbirakani haiba warol kharasi media gi kutang YK College Wangzingi Department of Economics के Assistant Professor Dr. Khangembam Arundas Singna iba Advanced and Introductory Microeconomics कौबा लाइक अमंग असे कॉलेज असिगे मिनी कॉन्फ्रेंस हॉल दा पांगथोकपा थोरम अमदा हौनबी मतुंग इना फोंख्रे YK College Wangzingi Internet Quality Assurance and Research Committee na sinduna pangthokhiba larik fongbagi thoram aduda Manipur University ki Department of Economics ki Head Professor Hemanta Moyang Themna athoiba mithung amasung YK College ki Principal Dr. Soibam Girina thoram mapu aduga College asigi Department of Education ki Retired Associate Professor Nomai Them Manik Chan amasung Department of Economics ke Retired Associate Professor Dr. Waikhum Kumarna akhanaba mithungnin sing oina saruk yakhe लारिक अदुगी मतंगदा YK College के Department of Economics के Retired Associate Professor W कुमारना वांगांखे All Jirivam Sports Association AJS na sinduna Jirivam Higher Secondary School ke sanabungda team kunithoina saruk yaduna sathariba Fars Majarun Bibi Memorial Senior Football Tournament 2024 ging ase sanakiba anisuba semi final match da Degli Naharol Lamjing Club na Lungraizang FC bu goal taruk amada maithiba piduna final changkhre ngasigi match ase KH Nilakan Singh E Prem Kumar amadi Aziz Haidarna conduct tawkhe lagiba August ki tang 8 ki nungthil pung 3:30 taba matamda Silun Club B ga Dingli Naharol Lamjing Club ka final match sanagane ngasigi anisuba semi final match nungthil pung 3 taba matamda Degli Naharol Lamjing Club amade Lungraizang FC ga sanakhe Degli Naharol Lamjing Club na toss ngamduna side khankhe aduga Lungraizang FC na ball kautuna sanaba hauke Degli Naharol Lamjing Club ki sanaroi Jabur jersey number 9 na 13 amadi 19 suba minute goal ani chanduna first half mamangda Degli Naharol Lamjing Club na Lungraizang FC bu goal ani sinoda mangjing thaduna chatke second half matungda Degli Naharol Lamjing Club ki sanaroi Mondul jersey number 15 na 19 suba minute goal ama chanba ngamkhe matungda Lungraizang FC ki sanaroi Lungai jersey number 8 na 19 suba minute goal ama chankhe aduga Degli Naharol Lamjing Club ki sanaroi Jabur jersey number 7 na 92 suba minute aduga Mondul jersey number 15 na 94 amade 98 suba minute goal ani chanduna apiba matamda Degli Naharol Lamjing Club na Lungraizang FC bu goal taruk amada maithiba piduna Degli Naharol Lamjing Club na final changkhibane अरोबदा मरोबा पाउसिंग अमो हना पिजरे Illegal immigrants sing amasung anauba village linkhalakpa yengsinanaba house committee ama semkhre Manipur bu communal force singdagi kananaba MP Angomcha Bimola Koizamna taksankre Kwakta Sericulture Prefabricated House Lariba IDPS ki imong kuntha taret ising ichaw gi awaba mayoknare Amadi National Highway 37 Imphal Jiribam Lambida landslide thokpadagi gari kaya panduna laikre Ngasigi oinadi Mami TV na sandok jaba Manipuri Prime Time News matang sita lusinjere mayambo muka na khurumjari